Hanna gi Chief Minister Nongthomam Biren na PHAM THADOKTRINGEI MANGOINANA ANOUBA LUCHINGBA KHANNABA THOURANG PAIKHATLAMLABADI NAGSI Lamdam Asida President's Rule THAMDUNA AWABA MAYOKNARIBA SHING THOKLAMLOIDABANI HAINA KHUNDRAKPAM Assembly Constituency gi MLA TH LOKESHWAR na PHONGDORAKLI Pangai Yangdong Liba Women Welfare Association gi Nauna Saba Sanglen ama Sangaba gi Thoramda Mahakna Wafam asi Phongdokladuna hai Lamdam asigi miyamna thengnariba awaba sing asi kokhan gi khanba oiramlabade Hanna gi Chief Minister Nongthomam Biren na PHAM THADOKTRINGEI da ANOUBA LUCHING ama KHANNABA THOURANG ama soidana paikhatfam thokpani hena ngaklibadi mahakna hokhiba February 8 da resign tokhiba numit adumakta da News Arena India koba paukche amada yamna nungnangngai oiba paw ama phongnakhi paw adugi matung ina Hanna gi Chief Minister Nongthomam Biren na Lamdam Asida Thahum President's Rule Thamnaba Center da propose Tourammi Hairi paw asi kadai fawba chumlibano haibadu ngasi fawba Nongthombam Biren na sengdoraktaba asi laibak thibani adomoinamak paw asina achumba oiramlabade Manipur gi miyamna Nongthombam Biren bu kaidongda ngakpiroi nakalamorom da kuki khulai paiba sengna Manipur gi apunba saktamda singnarakliba sing asigi mayukta lanthengnaduna Lamdam asibu kanam khonariba khulngakpa sing ase kanagumba kharana tokhai na uhanaba khonarikliba ase laibak thibani tongan ba lup oizarabasu khulngakpa sing ase amato oina khulngakpa oina ubagi tangai ba fadabat lei khulngakpa sing ase tokhai na tahanaba khonariba ase makhatana chathabiganu masina maitai furup asi lana uhalaknabagi khwaidagi chawpa maram ama soidana oirakani hainasu MLA TH LOKESHWAR na makhatana phongdokhi Presiden recommend tahu mahutba. Nimitugi pung taragi, ayuki pung taragi, taragi akan lagi Desember taragi pung taragi bertenang ni. Amak si minister tu kuasa lahon nana ba. Ini mau PHAM nana tu kira mati. Masih pernah. Wari bahin, hang dari bawah. Kita ingat tamu hang dari ni, kita hau kuda ngari ni. Kali ini tu kita kain hang dari ni. Karena anda tahu tu kain hang dari ni. Aduh, tahun proposal. Okay, PR KHANNABA proposal tornena the News Arena India da quote to se masina matar ka dinya pasamiya na karina khanabi kani ado yar ka di masi aran mani asum mani habado amutang kogi the News Arena India gi chief journalist da amutang madu clarify ta humbira ka di hena mayam da nungai taba phoiba kain ta hayon nagi lari se masi ai tahun jani ni adum tang to bira ka di Hagani na kali